LEIBAK ASIGI LOUMEE SINGDA ANOUBA MAKHALGI LOUWU-PATHAP SING AWARENESS PIDUNA POTHOK CHATHOK WATTA PADABA INDIA OIHANNABAGI PANDAMDA Numit 15 Chupna Chathagadaba Vikshit Krishi Sankalp Abhiyan ngasi ICAR NEH Region LAMPHELPAT SHINDUNA LOKTAK Farmers Hostel Icar Da Houdok-Khre Houdokbagi thorom aduda Rajya Sabha ki member Dingtosana Chawani Semba amade ICAR NEH Manipuri Head Dr. CS Basudana atoiba mitunan sing oina saryakhe thorom aduga mari lainana Rajya Sabha ki member Dingtosana Chawani Sembana hai Vikshit Krishi Sankalp Abhiyan asi tha asigi kunmapandagi hauraka mathang tha June ki tang 12 fawba numit 15 chupna pangthokadaba flagship program amade program asigi manung chana India pumbagi oina LOUMEE crore amaga dasmik mangandagi tadana participate tawbaga loinana scientist amade field expert singna LOUMEE singi yumthong khuding chatuda agriculture modernization gi matangda gyan lawsing pikane miyoiba aikhoina hingbada tangai fadana changdaba yadaba polam singi manungda aikhogi chinjak asisu amane chinjak sing asisu LOUMEE na puthokpane missing hengalakliba asiga manaba maongda aikhogi pothok chathok asisu hengathanba mathau tai maram aduna LOUMEE sing lau singu tawba matamda hanagi conventional method da lau uba yaraktre matam ga chunaba maongda anouba technique amade reasons kaya sizinaduna mass production tawba mathau tai India ase agriculture da based tawba economy amane aikhogi GDP da agriculture na achauba role amasu lauri pane maram aduna agriculture amade allied sector sing asida mai onsiliba mipum khudimukta Vikshit Krishi Sankalp Abhiyan asina ahenba biting thangkhane India sinba thuna numit 15 chupna Chathagadaba Abhiyan asida agriculture scientist amade expert singda LOUMEE singna khangning mapumna magtana biu haina mahakna phongdokhe I love to finding money and a time of him finding my head and a Danadana and a actor. I think the gate that the market a panga, but the hard hapsenba, fertilizer hapsenba, chemical mamsinaba, Maduna, a quiggy, Malian Nimasada, Quiggy, LEIBAK the house, PIDUNA, say thing, Masia will long listener, Kamba, Batuta. I love Homsi, I am Namasi Asinga sound. Yame, kaya yang nama si ising maningisang, kaya yang hemra, watta, sima maya mama, aisu expand saja. Akang ising lagi masih, lopom singsi fazana pergi, yang henlaga masih agi soil singsi, magi soil sih hel hai betari, agi lopom je magi masamu sih, kalau mana lagi baik kan bisa saya masih kar, pergi semba, aduh, todo yang orang kasih fertilizer sih nama saya masih pergi hanthana ba. Atau akai sebenarnya sebenarnya ada besar tu kesunama masih Abhiyan sigi bagi pandam dah ohum subah datang